Sanatona thokpam misi matau karamna thokibano achumba langla langjin putho haiduna chaksilakhiba khongjanggi saruka moina ngase ayuktagi hona khurai maikaida miyamna lambi thingbagi khongjang changsankrei khurai thodam laikai da su lambi thingbagi khongjang changsali Rims ke MBBS mahairoi Sanatona thokpam misi ga mari leinana ngarang Justice for Sanatona maira rally ama lamlongdagi hawra chakrei rally aduna lamlongdagi telepathy fauduna laklaga mendu thong nan thongna bhonarakoda police kamongna ke police na rally adu thingzinki Rajya Sabha ki MP Lesemba Sana Jaubana ngarang Senapati District alona na laiba Okhrol District ki Champhungbu model village amoina semkat naba maikum hangdokrei Hariba khulasi Sanchad Others Gram Yojana SAGY gi makhada model village amoina semkat kadabane Champhung khulasi chahi cha kaya gi mamangdagi hona maitei singana pamari leina duna lakhiba khulamani loinana khulasi maktadagi yoireila kaubi amaga Manipur gi ningthauga yumban mina khibagi wari leiri haina Lesemba Sana Jaubana fogdokei Ngarang Malem Pumbada Pangthupa World Health Day ga mari lenana Imphal East District ki manung chanba Tiger Camp Community Hall da chahi yamlaba ahal singi nomugi oiba free medical camp amu pangthokre BJP Kisan Morcha ki Vice President weriba BJP Medical Cell ki convener Dr. Khetmayum Kalana sponsor tawba Social Development Club kan sinduna chathaki ba camp aduda apunba mioi cham ga yankhairom henbana sarukya ki Haujik chathariba World Health Day ga mari lena Swarnim Vijay Vars Thauranga mari lenana Building a Fairer Healthier World for Everyone haiba thimda Kunithoi Suba Sector Assam Rifles ki makhada leiriba Nifu Mari Suba Assam Rifles Tamenglong District ki manung chena leiriba Dailong da lemna layeng bagi kem amu pangthokre New Delhi gi AIMS tanga si Prime Minister Narendra Modi ani suba COVID-19 gi dose kapthokre Hidaga se kapla batungda Prime Minister na hai Hidaga se kapthokpana COVID-19 gi virus asidagi nakthoknaba madi maithiba pinaba amata ngairaba pambai mori Hariba hidaga se bu kapthokpa yaraba mipum khudimakna athuba matamda hidaga se kapthokpiu haina su mahana apil toki Makhatana mipum singna cowin.gov.in da register tobiu haina su makhata ki Leibaga se da hojik thengnoriba COVID-19 gi fiba masigi matangda nasi Prime Minister Narendra Modi na State Kudima ki Chief Minister Singa video conferencing ki kuthangda mifam pangthokadawi Hariba mifam asi maruoina COVID-19 gi case handak amuk nauna khangin hengalakpadagini Masigi mathakta laina asibu thengnanaba paksana hidak kapthokliba sigi matangdasu wa khanagadawi